ꯔꯦꯝꯁꯟꯁꯨ ꯁꯤꯂꯤꯌꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯊꯣꯏꯕꯅ ꯏꯆꯦ ꯑꯁꯤꯕꯨ ꯀꯅꯥꯅꯣ? ꯏꯕꯥꯏꯔꯥ? ꯏꯕꯥꯏ ꯑꯣꯏꯔꯗꯤ ꯌꯥꯝ ꯁ꯭ꯃꯥꯔꯠ ꯑꯣꯏꯌꯦ꯫ ꯁꯤꯂꯤꯌꯥꯅ ꯆꯠꯂꯣ ꯑꯗ ꯑꯉꯥꯡꯅ ꯀꯥꯏꯗ ꯏꯕꯥꯏꯅꯣ? ꯃꯤ ꯑꯩ ꯀꯟꯕꯤꯔꯛꯄꯅꯤ꯫ ꯑꯗꯨ ꯆꯦ ꯅꯨꯄꯤ ꯑꯃꯕꯨ ꯅꯨꯄꯥ ꯑꯃꯅ ꯀꯟꯕꯤꯔꯗꯤ ꯅꯨꯄꯥꯗ ꯍꯦꯔꯣ ꯑꯗꯨꯝ ꯑꯣꯏꯔꯤꯗꯨꯗꯤ꯫ ꯌꯥꯔꯦ ꯑꯉꯥꯡ ꯍꯩꯄꯥꯛꯀꯤꯁꯤꯡ ꯂꯥꯎ ꯆꯪꯂꯁꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯆꯦ ꯃꯧꯄꯥ ꯑꯅꯤꯗꯨ ꯉꯥꯡꯅꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯊꯣꯏꯕ ꯅꯪ ꯀꯣꯐꯤ ꯁꯦꯝꯂꯛꯑꯣ ꯍꯥꯏꯕꯗꯣ ꯁꯤꯗ ꯂꯩꯔꯤꯁꯦ꯫ ꯍꯣꯏ ꯏꯃꯥ ꯑꯗꯨꯗ ꯊꯝꯃꯨ꯫ ꯑꯗꯣ ꯅꯪꯕꯨ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯕꯣ ꯈꯨꯠꯇꯨꯕꯣ? ꯀꯩꯁꯨ ꯇꯧꯗ꯭ꯔꯤ ꯏꯃꯥ꯫ ꯑꯗꯣ ꯈꯨꯠꯁꯦ ꯈꯔꯗꯤ ꯆꯤꯛꯏ꯫ ꯊꯥꯗꯣꯏꯂꯦꯝꯕꯤꯅ ꯍꯣꯏ ꯐꯖꯅ ꯄꯣꯊꯥꯔꯒ ꯂꯩꯔꯣ꯫ ꯏꯃꯥꯅꯦ ꯍꯣꯔꯦꯟ ꯆꯥꯛ ꯂꯣꯏꯔꯒ ꯀꯧꯔꯛꯑꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯥꯗꯣꯏꯂꯦꯝꯕꯤꯁꯨ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯆꯥꯟ ꯀꯣꯐꯤꯗꯨ ꯄꯥꯏꯗꯨꯅ ꯃꯊꯛꯇ ꯀꯥꯈꯠꯂꯛꯏ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯑꯇꯤꯌꯥꯗ ꯊꯣꯛꯂꯤꯕ ꯅꯣꯡꯆꯥꯕꯤ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯀꯣꯐꯤꯗꯨ ꯊꯛꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯆꯥꯟ ꯐꯅ ꯋꯥꯔꯕꯁꯨ ꯄꯦꯟꯊꯣꯛꯄ ꯇꯝꯂꯒꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯆꯞ ꯌꯨꯡꯅ ꯁꯤꯂꯤꯌꯥꯒꯤ ꯋꯥꯈꯜ ꯑꯃꯨꯛ ꯍꯟꯅ ꯈꯜꯂꯔꯣꯏ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯨꯡꯁꯤꯔꯨꯕ ꯀꯧꯕꯅ ꯀꯥꯎꯊꯣꯛꯄꯗꯤ ꯍꯦꯛꯇ ꯉꯝꯗꯦ꯫ ꯁꯤꯂꯤꯌꯥ ꯐꯨꯡꯒꯥ ꯑꯗꯨꯗ ꯆꯥꯛꯇꯨ ꯊꯣꯡꯂꯤ꯫ ꯐꯨꯡꯒꯥꯗꯨꯒꯤ ꯅꯥꯀꯟꯗ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯑꯊꯣꯏꯕꯁꯨ ꯃꯩ ꯇꯦꯛꯂꯤ꯫ ꯈꯔ ꯆꯠꯊꯣꯛꯂꯒ ꯐꯛꯇꯨꯗ ꯐꯝꯗꯨꯅ ꯃꯆꯥꯅ ꯆꯥꯛ ꯊꯣꯡꯂꯤꯕꯗꯨ ꯂꯣꯏꯕ ꯉꯥꯏꯔꯤ꯫ ꯏꯆꯦ ꯅꯪ ꯅꯍꯥꯟ ꯃꯈꯩ ꯀꯥꯏꯗ ꯂꯩꯔꯨꯒꯦ? ꯑꯩꯗꯤ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯑꯔꯣꯏꯗ꯭ꯔꯅ ꯈꯜꯂꯨꯔꯦ꯫ ꯁꯤꯂꯤꯌꯥ ꯇꯞꯅ ꯕꯨꯡꯉꯣ ꯋꯥꯔꯤꯁꯦ ꯌꯥꯝ ꯁꯥꯡꯉꯤ꯫ ꯏꯆꯦꯅꯦ ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯋꯥꯔꯤꯁꯤꯡꯗꯣ ꯐꯖꯅ ꯂꯤꯔꯒꯦ꯫ ꯑꯁ ꯍꯣꯏ ꯈꯪꯗꯤ ꯌꯥꯝ ꯈꯪꯅꯤꯡꯉꯦ꯫ ꯍꯣꯏ ꯏꯆꯦ ꯉꯥꯏꯔꯒꯦ꯫ ꯆꯥꯛꯁꯨ ꯂꯣꯏꯔꯦ꯫ ꯕꯨꯡꯉꯣ ꯄꯥꯕꯨꯡꯁꯨ ꯆꯥꯛ ꯂꯥꯝꯃꯝꯃꯅꯤ꯫ ꯑꯥꯗꯒꯤ ꯄꯨꯈꯝ ꯇꯦꯡꯀꯣꯠꯇꯣ ꯂꯧꯔꯣ ꯏꯆꯦ ꯆꯥ ꯊꯤꯔꯛꯑꯒꯦ꯫ ꯍꯣꯏ ꯏꯆꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯈꯝ ꯇꯦꯡꯀꯣꯠꯇꯨ ꯃꯆꯦꯗ ꯄꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯗꯨꯅ ꯁꯤꯂꯤꯌꯥ ꯀꯣꯜꯂꯤꯛ ꯋꯥꯏꯔꯝ ꯁꯦꯡꯕ ꯂꯣꯏꯔꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯕꯨꯡꯉꯣ ꯄꯥꯕꯨꯡꯗꯤ ꯇꯨꯝꯕ ꯆꯪꯈ꯭ꯔꯕꯣ? ꯆꯪꯈ꯭ꯔꯦ꯫ ꯄꯥꯕꯨꯡꯗꯤ ꯉꯟꯅ ꯇꯨꯝꯕꯅꯦ꯫ ꯑꯣ ꯐꯔꯦ꯫ ꯑꯗꯣ ꯅꯪꯗꯤ ꯇꯨꯝꯈꯤꯔꯣꯏꯗ꯭ꯔꯣ? ꯑꯊꯣꯏꯕꯅ ꯇꯨꯝꯃꯅꯤ ꯏꯆꯦ ꯑꯩꯁꯨ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯊꯣꯏꯕꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯁꯤꯂꯤꯌꯥ ꯆꯤꯛꯂꯕ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯑꯍꯤꯡꯗꯨꯗ ꯃꯥꯡꯒꯣꯜ ꯃꯆꯤꯗꯨꯗ ꯐꯝꯗꯨꯅ ꯅꯣꯡꯗꯣꯜ ꯊꯛꯇ ꯊꯣꯛꯂꯤꯕ ꯏꯉꯥ ꯊꯥꯒꯤ ꯄꯨꯛꯅꯤꯡ ꯍꯨꯅ ꯐꯖꯔꯕ ꯄꯨꯔꯅꯤꯃꯥꯒꯤ ꯊꯥꯖꯃꯥꯕꯨ ꯌꯦꯡꯂꯤ꯫ ꯑꯩ ꯅꯪꯒꯤ ꯁꯛꯇꯝꯕꯨ ꯎꯔꯛꯇꯕ ꯀꯨꯏꯔꯦ꯫ ꯉꯁꯤꯗꯤ ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯎꯅꯤꯡꯉꯦ꯫ ꯑꯗꯨꯕꯨ ꯑꯩ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯈꯤꯒꯅꯤꯌꯦ꯫ ꯅꯐꯝꯗ ꯑꯩꯒꯤ ꯋꯥꯔꯣꯜ ꯄꯨꯝꯕꯁꯨ ꯊꯝꯒꯅꯤꯌꯦ ꯕꯣꯁ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯨꯁꯤ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗꯅꯤ꯫ ꯑꯁ ꯑꯩꯗꯤ ꯉꯔꯥꯡ ꯑꯗꯨꯝ ꯁꯤꯗ ꯇꯨꯝꯈ꯭ꯔꯖꯥꯠꯅꯤꯗꯅ꯫ ꯅꯣꯡꯁꯤꯁꯨ ꯉꯥꯟꯗꯧꯔꯤꯅꯦ꯫ ꯁꯤꯂꯤꯌꯥ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯡꯒꯣꯜ ꯑꯗꯨꯗꯒꯤ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡ ꯃꯥꯡꯒꯣꯜ ꯁꯨꯃꯥꯡ ꯇꯦꯂꯣꯟꯁꯤꯡ ꯑꯗꯨ ꯋꯥꯏ ꯁꯤꯠ ꯁꯦꯡ ꯇꯧꯔꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯄꯥꯕꯨꯡꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯁꯤꯂꯤꯌꯥ ꯃꯄꯥꯕꯨꯡ ꯍꯧꯒꯠꯂꯛꯄ ꯎꯕꯗ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯄꯥꯕꯨꯡ ꯑꯩꯅ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯊꯝꯃꯝꯃꯕꯅꯤ꯫ ꯃꯥꯏ ꯃꯤ ꯇꯥꯊꯣꯛꯄꯤꯔꯨꯔꯣ꯫ ꯅꯠꯇ꯭ꯔ ꯆꯥ ꯂꯣꯟꯖꯔꯛꯑꯒꯦ꯫ ꯍꯣꯏ꯫ ꯁꯤꯂꯤꯌꯥꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯇꯨꯅ ꯆꯥ ꯂꯣꯟꯅꯕ ꯍꯥꯏꯗꯨꯅ ꯃꯩꯗꯨ ꯍꯧꯒꯠꯅꯕ ꯀꯟꯅ ꯂꯥꯛꯅꯔꯤ꯫ ꯇꯨꯡꯗꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯊꯣꯏꯕꯅ ꯆꯦ ꯅꯪꯅ ꯆꯥ ꯂꯣꯟꯅꯦꯅ ꯇꯧꯔꯤꯗꯣ ꯆꯤꯅꯤ ꯑꯃꯠꯇ ꯂꯩꯔꯝꯃꯣꯏꯌꯦ꯫ ꯑꯩꯃ ꯁꯦ ꯑꯗꯨꯗꯤ ꯆꯤꯅꯤꯒ ꯑꯆꯥꯄꯣꯠꯀ ꯂꯩꯔꯣ ꯁꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯁꯤꯂꯤꯌꯥꯅ ꯃꯅꯥꯎꯅꯨꯄꯥ ꯑꯊꯣꯏꯕꯗ ꯂꯨꯄꯥ 100 ꯄꯤ꯫ ꯃꯅꯥꯎꯅꯨꯄꯥ ꯑꯊꯣꯏꯕꯁꯨ ꯍꯣꯏ ꯆꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯆꯤꯅꯤ ꯂꯩꯔꯨꯅꯕ ꯊꯣꯛꯈ꯭ꯔꯦ꯫ ꯁꯤꯂꯤꯌꯥ ꯆꯥꯗꯨ ꯃꯩ ꯊꯥꯒꯠꯅ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯑꯩ ꯍꯣꯔꯦꯟ ꯆꯠꯇꯕ ꯌꯥꯗꯦ꯫ ꯑꯩ ꯍꯣꯔꯦꯟ ꯁꯣꯏꯗꯅ ꯕꯣꯁꯀꯤ ꯃꯅꯥꯛꯇ ꯆꯠꯇꯕ ꯌꯥꯗꯦ꯫ ꯁꯤꯂꯤꯌꯥ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯑꯊꯣꯏꯕꯁꯨ ꯆꯤꯅꯤ ꯄꯨꯗꯨꯅ ꯂꯥꯛꯏ꯫ ꯏꯆꯦ ꯆꯤꯅꯤ ꯁꯤꯗ ꯂꯩꯔꯦ꯫
Silia manau nupana kauribadu tade. Queen, ꯑꯩꯈꯣꯏ ꯆꯦꯁꯤꯅ ꯑꯃꯨꯛ ꯀꯩꯗꯧꯔꯖꯥꯠꯅꯣ? Asi harga Silia ki masadu pairaga nommi. ꯏꯆꯦ, ꯍꯣꯏ ꯏꯆꯦ, ꯇꯥꯕ꯭ꯔꯣ? ꯆꯤꯅꯤ ꯁꯤꯗ ꯂꯩꯔꯦ. Silia khangboi kaiboi tauraga harei. ꯍꯣꯏ, ꯀꯗꯥꯏ ꯄꯤꯔꯣ. Asi harga chini du lawi. Machinda tapna. ꯀꯩꯅꯣ ꯑꯩꯈꯣꯏ ꯆꯦꯁꯤꯅ ꯇꯧꯔꯤꯁꯤꯕꯣ? ꯑꯩ ꯀꯣꯛꯀ ꯂꯣꯏ ꯉꯥꯎꯔꯦꯗ. Asi harimlaga masu mapalumda thokre. Silia maithakta brong brong sauduna leiriba singduda chini kharaga chamana kharaga hapchili. Aduga ngek sawlaba tungda cha adu nakanda leiriba stained glass ahum puthokduna cha adu mathang mathang hai. Ahiba loirduna mapana puthurai. Aduga mapabung amadi manaw nupa thoibabu kaurai. Babu, cha thas lao. Bunga, lao, cha thase. Mapabungdu mangonda kakhalakduna Kadai, chadu piro. Se pabung. Asi harga cha glass aduga achapotuga pi. Babu, kinjang thongchige. Chakumdabu kari enjang lehugene. Athoibana fat harei. Iche, ingkolda babung ekhoinina thabu kubida yam pharabane. Aduda sa oine torse babu. Hoi. Siliana Adudi aikoi ining kolda kubida hirusila. Mapabungdam onsinduna harei. Babu, aikoi ni kubida hirurage. Aduga chakta thongnaba kuiroida babu. Hoida, ipadi yaida. Oi babu. Asi harga inkolomda lai. Kaino, si ma'am se babunga nangana loina tharira. Che, mane, babunga igana tharini. Silia tapna. Adubunga, school day kamai dorage. Athoibasu tapna. Che ki exam pikraba. Matung adum to eda. Adagi babunga igana yen khara loi. Inkon sida mana masing khar tharaka imung puri bane. Iche na hana aikogi mating panglingai dadi khara parame. Adubu hojikti hana ga yam khetlareda. Ada imungi oinadi kashi tudupadi awaba haibadu laitreda. Marupsu toklabanina. Silia nungaitana. Kaino, maruptusu tokraba haise. Che, selduna pikta ordi faba. Aigi school ki bus buhungadra, marup ki buhungadra. Pabung se yam warabane. Aduda sel toktabanina pabung na to asena adum toe. Ohise, ahujikti iche leirabanina nang laita makhatam thanaba tause. Che, yarida. Ai imungi oina adum mateng pangage. Yade bungo. Nang mi ama oitaba yadabane. Che, aisi oininglibane doctor kaido. Adubu imungna chara helaka aina laik tambadudi ai ngamoi che. Yare, shiki wasi to ase. Asi harimlaga athoibadu chatkre. Silia su wa amata haide nungaitana manau nupana chatkibadu yengduna lehawi. Thoiba, laone nangbo. Ngasidagi officer bahuni haidaine. Chakse thiraga lere chanaba tawru laone nangbo. Oi ma, lage. Asi harga chan kitchen da changlai. Se, sida phamo. Kenjang ni ma. Sogri ama thongi aduga pakna mama tawre. Chaning drabu nangbo. Aikoi masidi bako. Asi harga chaktu saba hokre. Thadoi lembi nokfe tawna. Charo, awada pahiro ko. Tabra, nang boren pungkya da logo lao haino. Sishiana. Aidi kai budato noida laktuise. Yare, ayeng waisu lakto lerbane. Ngasi aigi birthday sida mama hoiga khangnan gi tawbane. Are, nangdi kari harga aise masak taktuiba. Love is khol kharka love. Ituni harga taktuiba. Kaino khangdime. Gyan asam tadabasiba amuk ngangbada. Ime, Dato, nangdi pura kaino mina. Aidi kaino ne khangjilo ngasidagi. Yare, oi, adoi thamage ori namna lao. Oi, thamage ka matu nuksibi.
yam tuga che da to matu kaina chwada kaino mi itu da itu haidana hui amom du da itu haru yabra yabra ba nang som da khalune oise nanga mari nabaga ngamcha ponte thamme labisna oima tamna baga nang hode me mashi deba ase harga phone du chupi asumna numit kharani de hokre nomagi numit ni nungthil pung anirom tarakpa dwaidani bunga ai thaba ma chaluge nang babunga phasana lermuko oi che Silia mapabung manakta lakdon hari e babo ai thaba amta chalukige kaidonu ne bema nangna chakadori basiba babo mi ma unaruge tawbani hoi hoi pamthengdi thenga kanu ko ai babo ase haram laga Silia mai madu dagi thola e asumne Silia okto ama phaduna okto aduda tungduna imphal tamna haigala e yari kaka soida khambiro okto adu nambol chimang aduda khami aduga Silia okto adudagi kumtharakduna okto driver aduda kaka barabu kyano okto driver duna bema lupa kun khaktani Silia magi bag adudagi lupa yankhai chapi ama lagthoklaga pi kaka sidagi lahoro Silia mate khara khongni chatli asumna sum laklaga chanhogi gate adu yauri gate adu security amana sangami Silia gate adugi mapada leptuna hari mi lebra gate se amtang dopiyo security aduna gate adu hangdore kana unabigadaba sir unagadaba oregadi sir di office to seki asi harga nupi du de yenglakpada khanghaudi machindegi haidokiba nang security oribatu atai kana su oramde nongthang orami nongthang tapna Silia nangdi mafam sida kamdona nangbu wado haiba loidringai Silia na fat hari tanungthang wari se yamna sangi ai ko na fazana harige imasi lekibra shorat amu chatkani na chatkibani babunga halaktre ado hanbudi hala anida kuirabani moina thokibadusu ima hoingai boina manungda changlaga ngi ha phamukise Silia tapna tanungthang yarni ai Narrator sargi nakto ina chatlage sir office da laikhai daine laikibani ado Silia sir na nangbu khorang ngai ribani nangbu ubada madi yamna harawrani Silia nangfedo na hari ai tanungthang adudi ayamu hoi chatluru asumna Silia chanhogi yumdagi tholakduna changi office tamna lai officer robada Silia security aduda changu nana baharami adubu security aduna asumna hari warubiro ngashigi oinadi sir na mi amata thajan birakanu harame sir da ai lai Silia la hawi haiduna amtu tambiyo aduda masoidana aibu changalagani security aduna somna khambidre sir de amukai dokhiba wada anirak sunhandabane aduna warubiroi Silia khon khara wanglap hari aisu office asida thabak tormi bane aduna ai office asida changlaga sir go nagani ase harga changi tawi security aduna office da thabak tormi harabani na office asida thabak tormi habida khangnana ba proof oiba yaba pot amata ingoda upiro aduga office asida changbiba yagani aduga karigumba proof oiba yaba amata putholakta taragadi office asida changbagi ayabadusu aina piba ngamoi Silia karidi upai lei tawdaba thabakta tawi haiduna insinbagum chumna lanba aduma taradra haina Silia ge wakhalda khalli Silia security aduda mu onsilaktuna hari ai adumaina harakani khangdabana ai karishi bujaraktre yargade ay amukta changhanbiyuba
ꯁꯔꯒ ꯃꯤꯀꯨꯞ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯑꯩ ꯎꯅꯖꯒꯦ. ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨꯅ ꯋꯥꯔꯧꯕꯤꯔꯣꯏ, ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯄꯤꯔꯣ. ꯑꯁꯤ ꯍꯥꯏꯔꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨ ꯒꯦꯠ ꯂꯣꯟꯁꯤꯟꯈ꯭ꯔꯦ. ꯁꯤꯂꯤꯌꯥ ꯎꯄꯥꯏ ꯂꯩꯇꯦ ꯀꯞꯆꯕ ꯅꯠꯇꯅ ꯒꯦꯠ ꯑꯗꯨꯗ ꯐꯝꯊꯗꯨꯅ ꯀꯞꯂꯤ. ꯇꯥꯅꯁꯨ ꯆꯥꯔꯤꯗꯤ ꯂꯥꯏꯅ ꯇꯝꯕ ꯍꯥꯏꯒꯗ꯭ꯔꯥ, ꯄꯤꯌꯣꯟ ꯊꯣꯏꯕꯁꯨ ꯁ꯭ꯇꯥꯐ ꯃꯌꯥꯝꯗꯨꯒꯤ ꯆꯥ ꯂꯧꯔꯨꯕ ꯍꯜꯂꯛꯄꯅꯤ. ꯒꯦꯠ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯐꯝꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ. ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯏꯕꯦꯝꯃ? ꯅꯪꯅ ꯁꯤꯗ ꯀꯞꯇꯨꯅ ꯂꯩꯔꯤꯕꯗꯤ? ꯍꯥꯏꯌꯨ. ꯁꯤꯂꯤꯌꯥ ꯃꯉꯛꯇꯨ ꯐꯠ ꯅꯣꯡꯈꯠꯂꯛꯏ. ꯊꯣꯏꯕ ꯉꯛꯅ ꯏꯕꯦꯝꯃ ꯁꯤꯂꯤꯌꯥ. ꯁꯤꯂꯤꯌꯥ ꯇꯞꯅ ꯊꯣꯏꯕ, ꯑꯩꯕꯨ ꯁꯔꯒ ꯑꯃꯨꯛꯇ ꯎꯅꯍꯟꯕꯤꯌꯣ. ꯑꯩ ꯁꯔꯒ ꯑꯃꯨꯛꯇ ꯎꯅꯍꯟꯕꯤꯌꯣ. ꯁꯤꯂꯤꯌꯥ ꯃꯈꯨꯠꯇꯨ ꯂꯣꯟꯅꯗꯨꯅ ꯊꯣꯏꯕꯗ ꯍꯥꯏꯔꯛꯏ. ꯊꯣꯏꯕꯅ ꯍꯩ ꯇꯧꯍꯩꯗꯦꯅꯦ ꯏꯕꯦꯝꯃ ꯅꯪꯕꯣ. ꯂꯥꯛꯑꯣ, ꯑꯩꯒ ꯄꯨꯟꯅ ꯆꯪꯂꯁꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯨꯡꯗ ꯄꯤꯌꯣꯟ ꯊꯣꯏꯕꯒ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯏ. ꯏꯕꯦꯝꯃ ꯁꯤꯂꯤꯌꯥ, ꯁꯤꯗ ꯉꯥꯏꯍꯥꯛꯇ ꯐꯝꯂꯝꯃꯨ. ꯑꯩꯒꯤ ꯁꯔꯒꯤ ꯅꯥꯛꯇ ꯍꯥꯟꯅ ꯑꯃꯨꯛꯇ ꯆꯪꯂꯨꯈꯤꯒꯦ. ꯍꯣꯏ ꯊꯣꯏꯕ. ꯑꯁꯨꯝꯅ ꯊꯣꯏꯕꯅ ꯆꯥꯟꯒꯤ ꯅꯥꯛꯇ ꯆꯪꯈ꯭ꯔꯤꯉꯩ ꯁꯤꯂꯤꯌꯥ ꯑꯀꯣꯏꯕꯗ ꯀꯣꯏꯌꯦꯡ ꯌꯦꯡꯗꯨꯅ ꯂꯩ. ꯁꯣꯝꯗ ꯁꯔ, ꯆꯥꯁꯤꯗ ꯂꯩꯖꯔꯦ. ꯆꯥꯟ ꯃꯉꯛꯇꯤ ꯑꯣꯟꯊꯣꯛꯂꯛꯇ ꯍꯥꯏꯔꯛꯏ. ꯍꯣꯏ, ꯊꯝꯃꯣ ꯑꯗꯨꯗꯤ ꯍꯦꯛꯇ. ꯁꯔ. ꯆꯥꯟ ꯃꯥꯒꯤ ꯐꯥꯏꯟꯁꯤꯡꯗꯨ ꯌꯦꯡꯂꯤꯕꯗꯨ ꯑꯗꯨꯝ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ. ꯀꯩꯅꯣ ꯊꯣꯏꯕ, ꯍꯥꯏꯗꯧꯗꯣ ꯀꯣꯛ ꯍꯥꯏꯔꯛꯑꯣ. ꯊꯣꯏꯕꯁꯨ ꯇꯞꯅ ꯁꯔ, ꯏꯕꯦꯝꯃ ꯁꯤꯂꯤꯌꯥꯗꯣ ꯑꯁꯤ ꯃꯄꯥꯟꯗ ꯁꯔꯕꯨ ꯑꯃꯨꯛꯇ ꯎꯅꯖꯒꯦ ꯍꯥꯏꯍꯧꯏ. ꯆꯥꯟ ꯁꯤꯂꯤꯌꯥ ꯄꯜꯂꯛꯄꯗꯨꯗ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ. ꯃꯤꯀꯨꯞ ꯀꯌꯥꯗꯒꯤ ꯉꯥꯏꯖꯔꯛꯄ ꯃꯤꯀꯨꯞꯇꯨ ꯉꯁꯤ ꯌꯧꯔ ꯃꯥꯜꯂꯤ ꯈꯜꯂꯗꯨꯅ ꯆꯥꯟ ꯍꯔꯥꯎꯕꯗꯤ ꯄꯣꯛꯂꯝꯃꯤ. ꯑꯗꯨꯕꯨ ꯈꯟꯊꯔꯨꯕ ꯃꯤꯀꯨꯞꯇ ꯇꯅꯤꯛꯅ ꯊꯥꯔꯛꯈꯤꯕ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗ ꯑꯗꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯏ. ꯆꯥꯟ ꯍꯔꯥꯎꯔꯝꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯈꯪꯍꯟ ꯍꯟꯖꯤꯟꯈꯤ. ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ. ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯨ ꯍꯥꯏꯌꯨ, ꯑꯩ ꯊꯣꯛꯂꯛꯑꯒꯦ. ꯈꯔ ꯍꯥꯏꯕꯤꯔꯝꯃꯨ ꯊꯣꯏꯕ. ꯍꯣꯏ, ꯐꯅꯤ ꯁꯔ. ꯑꯁꯤ ꯍꯥꯏꯔꯒ ꯄꯤꯌꯣꯟ ꯊꯣꯏꯕꯗꯨ ꯆꯥꯟꯒꯤ ꯔꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯁꯤꯂꯤꯌꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ. ꯕꯦꯝꯃ, ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨ, ꯁꯔ ꯑꯣꯏꯅ ꯊꯣꯛꯂꯛꯑꯒꯦ ꯍꯥꯏꯔꯛꯏ. ꯑꯗꯣ ꯅꯪ ꯉꯥꯏꯍꯥꯛ ꯐꯝꯂꯝꯈꯣꯀꯣ, ꯁꯔ ꯉꯥꯏꯕ ꯑꯣꯏꯅ. ꯑꯩ ꯆꯥ ꯃꯌꯥꯝꯁꯦ ꯃꯊꯪ ꯑꯃꯨꯛꯇ ꯄꯤꯔꯨꯈꯤꯒꯦ. ꯍꯣꯏ ꯊꯣꯏꯕ. ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯥꯟ ꯃꯥꯒꯤ ꯔꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ. ꯃꯇꯝ ꯀꯌꯥ ꯎꯕ ꯐꯪꯅꯔꯨꯗ꯭ꯔꯕ ꯊꯃꯣꯏ ꯑꯅꯤꯗꯨ ꯉꯁꯤꯗꯤ ꯑꯃꯅ ꯑꯃꯕꯨ ꯎꯅꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯄꯣꯛꯑꯝꯃꯤ. ꯑꯗꯨꯕꯨ ꯆꯥꯟꯗꯤ ꯅꯨꯡꯉꯥꯏꯕꯗꯨ ꯁꯤꯂꯤꯌꯥꯒꯤ ꯃꯐꯝꯗ ꯎꯠꯂꯝꯗꯦ. ꯁꯤꯂꯤꯌꯥ ꯇꯞꯅ ꯕꯣꯁ. ꯆꯥꯟ ꯁꯤꯂꯤꯌꯥꯅ ꯀꯧꯔꯤꯕꯗꯨ ꯇꯥꯗꯦ. ꯆꯥꯟ ꯒꯥꯔꯤꯗ ꯐꯠ ꯀꯥꯈꯠꯈꯤ. ꯑꯗꯨꯒ ꯍꯥꯏꯔꯛꯏ. ꯒꯥꯔꯤꯗ ꯀꯥꯈꯠꯂꯣ. ꯋꯥꯍꯩꯗꯨ ꯈꯛ ꯍꯥꯏꯔꯒ ꯒꯥꯔꯤꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯏ. ꯁꯤꯂꯤꯌꯥꯁꯨ ꯒꯥꯔꯤ ꯑꯗꯨꯗ ꯀꯥꯈꯠꯂꯛꯏ. ꯑꯗꯨꯒ ꯒꯥꯔꯤꯗꯨ ꯊꯧꯕ ꯍꯧꯈ꯭ꯔꯦ. ꯃꯤꯗꯤ ꯗꯣꯛꯇꯔ ꯑꯣꯏꯈꯤꯕꯗꯒꯤ ꯑꯩꯈꯣꯏꯒꯁꯦ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯦꯕ, ꯍꯥ? ꯑꯗꯨ ꯅꯠꯇꯦ ꯕꯕꯥꯏ, ꯊꯕꯛꯅ ꯌꯥꯗꯕꯩꯅꯦ. ꯈꯪꯖꯔꯦ ꯏꯕꯣ. ꯌꯥꯔꯦ ꯅꯪꯁꯨꯕ. ꯅꯥꯀꯟꯗꯒꯤ ꯖꯦꯝꯁꯅ ꯑꯗꯣ ꯚꯥꯏ, ꯍꯌꯦꯡꯁꯦ ꯗꯦꯕꯤꯠꯀꯤ ꯕꯥꯔꯗꯦꯅꯦ. ꯁꯣꯏꯗꯅ ꯂꯥꯛꯑꯣ. ꯑꯃꯨꯛ ꯀꯥꯎꯔꯦꯅ ꯂꯥꯛꯇꯕꯒ ꯌꯥꯔꯣꯏꯀꯣ. ꯗꯦꯕꯤꯠꯅ ꯂꯥꯛꯇ꯭ꯔꯕ ꯑꯩꯗꯤ ꯄꯨꯟꯁꯤꯒꯤ ꯀꯧꯅꯔꯣꯏꯍꯦ, ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯤ. ꯔꯦꯝꯁꯟꯅ ꯌꯥꯔꯦꯃꯤ ꯚꯥꯏ, ꯅꯣꯏꯁꯤꯗꯤꯕꯀꯣ. ꯚꯥꯏꯒꯤꯕꯨ ꯀꯩꯗꯧ ꯂꯥꯛꯑꯣꯏꯗꯣꯏꯅꯣ? ꯂꯥꯛꯀꯅꯤꯌꯦ. ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯊꯧꯈ꯭ꯔꯤꯕ ꯀꯥꯔ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯇꯣꯡꯗꯨꯅ ꯌꯥꯎꯈ꯭ꯔꯤꯕ ꯅꯨꯄꯤꯗꯨ ꯎꯕꯗ ꯔꯦꯝꯁꯟ ꯇꯞꯅ ꯑꯁꯤꯕꯨ ꯁꯤꯂꯤꯌꯥ ꯅꯠꯇ꯭ꯔꯅꯦ? ꯃꯥꯅꯤꯗ, ꯑꯁꯤ ꯁꯤꯂꯤꯌꯥꯅꯤ. ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯟꯅꯕ ꯃꯌꯥꯝꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ. ꯚꯥꯏ, ꯑꯩ ꯉꯁꯤꯗꯣ ꯐꯦꯁꯟ ꯑꯃ ꯆꯦꯛ ꯇꯧꯒꯗꯕꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯏ. ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ. ꯍꯌꯦꯡꯗꯣ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯑꯒꯦ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯀꯥꯔ ꯑꯗꯨꯒꯤ ꯃꯅꯤꯡ ꯑꯣꯏꯔ ꯔꯦꯝꯁꯟꯁꯨ ꯇꯥꯟꯅꯔꯛꯏ. ꯏꯃꯩ, ꯀꯩꯅꯣ? ꯀꯔꯤꯝ ꯍꯦꯛ ꯍꯥꯏꯕꯒ ꯅꯪꯍꯧꯗꯦꯃꯦ. ꯃꯁꯤ ꯃꯤꯁꯤꯗꯤꯕꯀꯣ. ꯍꯣꯏ, ꯑꯗꯨꯅꯦ. ꯂꯥꯛꯑꯣ, ꯑꯩꯈꯣꯏꯁꯨ ꯍꯟꯅꯕ ꯇꯧꯔꯁꯦ.